Imes pada miyeng tabiri basingbu ahan waktada binitana taram noksa bagaloyena kurumjari. Hauzik pada masih maroyo pau pijari. Nasi humdra mangarak suba Manipur ningtam numit palan tongan pham singda pangthok nakhi. Chandel da Naga Independence Day gi Firal Police na loktholu badagi irang thokre. Manipur da haukiba pung kunmari da miyoi samri kuntrama pan positive oiki. Mapungoyo Paulo Birasi. Sahi Yankai Humdo Subna British ke Subnam Sasan Togduna Lairo Matung Lising Zampa Nifu Taretki Agastara Marida Ningka Tamba Muhanjin Kiba Numit Pungasi Humdra Mangarak Suba Manipur Ningtam Numit Palan Ngasi Tongan Ba Organization Kayana Sinduna Pangtok na Kre. Amukona Sinduna Ngasi Amukogi Office Mamangda Pangtok Pagaloyana Amukogi President Pairoijam Nando Luangna Manipur gi Piral Chinkatuna Pangtoki. Tharamaduda Amukogi President Nando Luangna Phongdokibada ngasigi tharamasi pangthoklibasi aikoina puwari gi khonggul liduna aikogi saktam kaya khangjarakpa amadi aikoi isana isada thauna ama hapsanaba tanja ama lauribadi aikoi isana isabu amadi lamdamasi oiba puwari kaya khangduna puna thabak tawminaduna chakhatpa amadi nungayai phaba lamda ama oinaba hotnaminasi English na Zampa Nifu Tereki August Tara Mari Amadi Tara Mangagalona ba ahing nungyai pung tara nithoida British na India bu ning tamba pithok lamba aduda Manipur su India gi saru ama oina ning tamba phanghoba nate India na British tagi ning tamba phangba matam aduda Manipur asi India gi saru ama oidri matam aduda British na India amadi Manipur ani asi tongan na lenga I ngasidi Manipur na India da tinduna state ama oirabasu Manipur bunung sijaba mapari mamong kaya na lamdamasigi puwari gi thodok singi khonggul liraktuna August tara Maria sida humdra mangarak suba ningtam numit asi paksana pangthoknaribani Manipur ning tamba phangkra matung sahi ani ge tha ama leraga koi Manipur si India da muktin chankibadagi Manipur gi ning tambagi mahawk si natraga Manipur gi ning tambagi thoram si Manipur da koi miyamna ipang pangthokna dabugum tawno lakhi adubu ngasidi maramdam mafurpu nungsijaba mapari mamom kya thokduna Manipur gi asengba khangdeduna ekoina ekoigi asengba ningtamba numit adu akoi thoram pangthopa hokjaraklibani Amaromda UCM nasu numit asibu ningsingduna Manipur ningtamba numit thauram ngasi Lamphelda leiba UCM gi office da pangthokre numit asiga marilena UCM thadorakpa serolda sahi yankai taruk chupna British ki loilam lenga makhada leiruraba iramdam asibu amuk ningtamba hanjinbabu lauthotuna ekhoigi matam adugi ining thona leibak asigi konung oina leiriba khwaidagi arangba thaki lengak loisangama oiriba kanglada ningtambagi ayukta nongwei maru 19 kaptuna amadi leibaki mathau masel pangthokuna chingkhatkiba ahanba ningtambagi masak oikiba leibaki piral adubu ngasigi miyamna matam kudimakta ningsingduna leiragani British na Manipur da landaduna lising masani parmarpu tarama thoida leibak asi kudum chansinduna loksinba matamdasu ihan hanbada kanglada thomjinduna aikhoigi piral singthaduna British ki Union Jack yakpa piral singkhatki aroi boina thamjaningbadi August tara Maria si Manipur bu ningtamba numit ni haija ninglibagi wafamdi India dagi Manipur na ningtamba nongma hali haina su phongdorakli Humdra Manga Suba Manipur gi ningtambagi numit Protection and Preservation Committee Manipur PPCM nasu sinduna pangthokki tharamaduda pakhangbagi paphal yekpa piral singkhatki Tharamasi PPCM gi miyeng makhada committee asigi component body kayanasu tongan pham singda pangthoknaduna iramdamasi ningtamne hinglami haibadu nahona ningsingbagi tanja loduna miyamda khanganki Manipur ningkha tamkiba August ki tang tara mari numit asibu ningsingladuna ngasi moreda tharamasibu tongan ba lup kayana puna saruk yaminaduna pangthokre
More Town Parking the Pangthokiba Tharamaduda, Mitai Council More, All Community Development Organization More, All Manipur Student Union Technopol District Committee Nupi Kunai, Chakwat Lamjing Loop Amadi, Kha Nongpok Apunba Nupi Loopna Punna Saruk Yaduna, Tharamasibu Pangthoki. Loyana More the Laiba, Lining Thosanamahi, Puya Santok Luki Thomi Singna, Tharamasibu Saruk Yaduna, Irat Thonibagi Tharam Pangthoki. Tungda Emsu Technopol District Committee asigi President Oiriba Ningthauzam Tombana Manipur Ningkha Tamkibagi Piral Singkhatuna Ikai Khumnaba Utki India gi Humdra Mangarak Suba Ning Tambagi Numina Lakpada Manipuri Governor Ganga Prasad asigi Miyamda Yaipa Pauzal Pirakli Maki Pauzal da Palibadi Augustara Mangali Singazampa Nipu Tareta Indiana British ki Makutagi Ning Tamba Funky Amadi Numit Aduda Sigumlaba Itiasik Oiraba Numit Asibu Lebak Asigi Miyamna Ning Tamba Numit Haina Palan Toduna Lakli Hairiba Ning Tamba Si Colonial Power ga Yamna Sangna Lanteng Narabamadi India gi Miyoi Million Kyagi Punsi Kathokra Matungda Funkibani Numit Asidagi Aikogi Ipai Pusing Adubu Ningsing Bamadi Makoi Buikai Kumnaba Habasi Aikogi Tokpam Tokpa Itauni Hainasu Governor gi Pauzelna Pali Leibak asigi Humputara Mangarak Suba Independence Day Ning Tambagi Numina Lakpada Manipur Chief Minister N. Birena Iramda Manipur gi Miyamda Yaipa Pauzel Pirakli Siam gi Pauzelda Numit Asana Lakpada India gi Ning Tamba Pangnaba Hona Kibada Thawai Thadokiba Thawal Singbu Amu Hana Ningsing Hale Hainasu Pongdorakli Loyana Aikoina Nationhood, Unity, Amadi, Integrity, Spirit Adu, Yokat Pamadi, Promote Toduna, Maning Makatamba, Sovereign, Secular, Democratic, Amadi, Republic India, Amagi, Mang Mangzakiba, Apauba Losing Basingi, Vision Adu, Mapung Pan Bangamnaba, Nahonana Wasak Laurasi, Haiki. Nungairaba Independence Day na Lakpada was RDNPR IPR Minister T.S. Besazil Singanasu, Lamdamasigi Miyamda Yaipa Pauzal Pirakli, Numit asi English ang Zampa ni Putareta Indiana Independent Pangkibagi Kuda Amoy na Sahi Kudingi August tara Mangada Pangtokli Haibaga Loyana Aikogi Ningtam Landa Saruk Yakiba Freedom Fighter Sing Amadi Tauna Paraba Lan Missing Tawai na Ponta Pikiba Sing Buikai Kumnaba Utlasi Hairi Chandel Kaitel da Tetlamba Naga Independence Day gi Piral Police na Lokthok Lubadagi Irang Thokre Police Boot Mai Thakre Taudo asigi matangda pangba pauna hai ngasi Nagaland amasong Manipur gi Naga taba lamsingda Humputra Mangarak Suba Independence Day gi Thauram Sing Pangthoknari Sandel District ki oina district asigi manungda lairiba Naga Civil Society Organization CSO singna sinduna Sandel District ki Lampau Pasanada Thoramasi Pangthoknaba sil langki hairi Thoramasiga Marilena Sandel Japau Kaitel gi koibada leiba mafam singda Nagagi Piral Sing Thetlamki ngasi ayu anganbada Chandel Police ki kangbuna Piral Sing adu lokthokki CSO Singi Lusing ba khara laktuna makhoi Piral Sing adu makhoida sinaraknaba police da hairaki matamadu da police na Piral Sing adu pikide hairi CSO gi Lusing ba Sing adu maphamadu dagi satkhraga Lampau Pasanada Humputra Mangarak Suba Naga Independence Day gi Thauram Pangthokluraba tungda Amuk Police Station da latuna Makoigi Piral Sing adu makoida handoknaba hairaki madudasu police na pidabadagi post kingduna mic sinaduna mi thoraknaba kokthokki asumna miyam thorakduna lambi thingba police station gi gate da yomsenduna law khongba tawki amadi Japhau Kaithel da leiba police booth ama miyam sangduna inturaga petrol hejinduna mai tharakki amadi miyangi ihawadu asomasung kangkhalaki miyangi ihawadu laksinaba Sandeng police na tear gas cells in Kaptuna Tankaiki. Miyang ihawadu makha adum sathatuna leibadagi irangadu Laksinaba Sandel District Police ki SP additional SP yauna maphamadu da latuna CSO Singilu Singba Singa wari shanaki wari shanabadu da makogi Piral Singadu handok lage haibadagi yanaduna miyang irangadu nemthaki hairi.
Manipurda haukiba pung kunmarida miyoi samri kunthra mapan nauna COVID positive oiba thengnakre miyoi mapana laikhidre pung kunmari asida nauna positive oikraba sing asi tharaga stasi apunba COVID positive case lakh ama lising taret chatru humpunipan yore laikhidaba miyoi mapan asi yauraga apunba laikhidabana miyoi lising ama satra sukre pungpham asida miyoi lising ahum samri humdra taret test tawkhiduna pandemic asi hobudagi ngasi phawada miyoi lakh 13,50,humdoi satrat kunthahumdoi test tawkre COVID-19 pandemic asida Kaksing district ki oina ngarang nungthil pung ani dagi ngasi nungthil pung ani phawada miyoi 13 nauna positive oiki apunba miyoi humdra mari test tawki maduda miyoi humphumdoina lenga ki testing center da test tawbada miyoi 10 positive oiba thengnaki aduga ima hospital da miyoi 9 test tawbada miyoi ama positive oiramki Jiban hospital dana miyoi ahum test tawki Male masida COVID positive oikiba migi masing crore kun la humdrama toilising kuntra taret chamri tara taret sukre kesing asigi manungda miyoi lakni pum doilising humpuma thoi chamapan kuntra mari laikhidre miyoi crore tara nipan lak yankaitre lising kuntra nipan satru humputra marina nabadagi pharakre pandemic asna malengi manungda khwaidagi hena positive case wangmaleba asi case crore ahum la humdra doi lising humpumari chatret thengaduna USA na ahanba position da leiri India na case crore ahum la kunma thoi lising yankai taruk samri maudra doi thengaduna ani shubada aduga case crore ani lakh ahum lising tram pan thengaduna Brazil na ahum suba position da leiri India gi oina positive case lakh humpum doi lising marphuni thoi subna humputra truk thengaduna Maharashtra na ahanba saitheng phanglaba state case lakh kuntra taruk lising yankai ni thoi subna maudra thengaduna Kerala na ani shubaduga case lakh kumapal lising kuntaru samri subna ama thengaduna Karnataka na ahum suba saitheng phanglaba state oiri Manipur lengana miyangi khudong chadaba mayam asi yenglaga total lockdown hek lokthokibadagi mi tinbagi sang khangen hengalakli maroina lambi mataida sa thana polam sing yoliba potpham singi masing asuki matik yamkhalakpaga loyana laiba lakpa migi masing su sikna saina ba ngamdabagi mongda khangen hengalakli phibam asi laksinduna mong maril taba SOP ngakna potpham phamhan haudragadi kaithel thinglaga su adumak khudong thiningai oiba phibamda leirakpa yai khanbadagi ngasi su Committee on COVID-19 Manipur na makhatana tongan street vendor phamba area singda mass awareness campaign letna pangthokhi awareness campaign adu committee asigi chairman W second losing laga volunteer kunthra ga loina raga chathakibani ngasi awareness campaign pangthokhi mpham sing adudi konung mamang andro parking kaithela sangbi amadi uripok chaira kotagi hauraga rims hygiene pham phawbani maduda loudspeakers na duna awareness pikhi Jiribam district asigi oja watlinge asida August ki tang marida education S ki joint secretary mangte lerte komna Jiribam higher secondary school ki local oiba oja M Romeo Singabo Ukrul district ki Ukrul higher secondary school da transfer thabi basi aikhoina yaningde maram sade aduna order adubu cancel tawbiyu haizari government ki order si matang sade maram sade Jiribam ki oja awat padi pi draga local oja amabu transfer tokthokpa haibasi niyom nate aduna aikhoina order adubu yaningde amadi condemn tawi haina Thado Students Association Jiribam and Tamenglong TSA branch ki president Saizalen Siklauna Thadorakpa pau amana phongdorakli makhatana haikibda education gi matangda gamena misang mikhai naina tawbiduna leire aduna atho matamda local oja M Romeo Singagi transfer order asi kaktrabadi Jiribamda leiba students organization CSO singamadi maira paibi sing yauna national highway number 37 Jiri Impal lambida ban blockade tawbagi khongjang phawba sangsilakpa yai haina phongdokhi Paugi Pamada Thado Students Association, Jiribam and Tamenglong TSA branch ki finance secretary Chasong Director Su Sarukyaki. Jiribam gi oya avat habdrega local oya bu transfer tuthuk pasi niom nate. Education matang da government na mitang mika nai na to ba mamitai. Atu bu matam da oya M Romeo transfer order asi cancer to Drepadi, Jiribam da Labour Student Organization, CSO, Amasung Mira Paibi Sing, Zau National Highway 37,
Zibang to Infal Lambi Bon Blocket Tobagi Hongjin Pau Jangsin Bizai. Mapi Council ki President Oya Thau Puduna Asoba Thaudang Loramba and Bimolna Manung Matam Sadana Laikidabada Moregi Tongan Tonganba Lup Kayana Awaba Pongdokre. Mitai Council More All Community Development Organization More MSU Technopal District Committee Khanong Puapun Banupilu Amadi Nupi Kunai Sakwat Lamjing Lupna Punna Saruk Yaminaduna Laikidraba Bimolna Ingna Signal Lairuna Bagidama Mina Ani Tubina Leptuna Awaba Pongdokre. And Bimolna Hinglingai Matamda Moregi Thodo Wathok Kayada Saruk Yaram Kiba Sibu Nahonana Ningsingki. Masagi kidney animak fel oibadagi hauze awa phabda tariba tentha khongbaldagi Moirangthem Rakesh Singha sahi kunipangi imung manungda ngasi like-minded group LMG Manipurna lupa lising kun tengbangduna imung manungge awabada saruk yakre haina LMG gi Publicity Secretary Rakesh Nauremna thangalakli. LMG gi Secretary Sorokhaibam Ojit Singha, Assistant Secretary Ningombam Ongbi Ranibla Leima, Publicity Secretary Rakesh Naurem, Executive Member Moirangthem Roshan, Member Dr. Moirangthem Itin Maitei Amadi, Salam Ongbi Bajani Nasingba Maroeba Member Kayana Saruk Yaki. Ngasigi tengbang thoramadu gi matang da wafong kaya phongdoladuna LMG gi Secretary Sorokhaibam Ojit na phongdokibada ngasi tengbang libasi LMG gi tara suba tengbang thoramni kidney animak fel oibadagi pukning wakhal sontaduna lairiba Inaw Rakesh amadi imung manunggi awabada saruk yajaduna LMG gi member singna angamangamba sempang khaiganaduna amadi general phandagi hapjenduna punna lupa lising kunasi tengbang jabani haiki. Ngasi mag lep palaitana mamang dagi tatharak pama oina ngasi su makha tarak poina Imphal East VDF Welfare Association na SPN Herozit Maitei IPS Imphal East ki miyeng makhada COVID-19 positive oiraba Imphal East VDF member tareta essential food items sing yenthokre ngasi phawda association sigi thongmi singna COVID-19 positive oikraba VDF member nipuda henbada essential food items sing tengbang pikre Hairiba Polam Singasi Association Sigi Thongmi Singna COVID-19 positive oiraba miyoi Singasi yum singda satuna yentokibani. Matam punamata Imphal East VDF Welfare Association na VDF Singda angamba mateng pangkigani. Amaromda mamangdagi All Manipur VDF Welfare Association Central Committee na tantuna lakliba Charter of Demand CM na yabi kiba adugidamaksu CMbu Imphal East VDF Welfare Association gi maikaidagi hainingai leitana thagatchari yabikiba wafamsing adubusu ngasigi lengana athubada thabakta onthok piraknaba lengaki pukning singsilakli. Bharatiya Janata Party BJP Thobal Mandal na sinna Mandal asi core committee amadi Mandal committee gi meeting amang asi Thobal da leiba leitan them mandopta pangthokre. Meeting adugi sarama oina BJP Manipur Pradesh ke State President Sarda Devi na lusing duna BJP gi laikhidraba lusing basingi photo da hailai katuna ikai khumnabu utki amadi BJP Thobal Mandal gi hangduna leiba President gi phamsu nauna hakibagaloyena Khangembam Arun Kumar na Mandal asigi President oiragani haina BJP State President Sarda Devi na lauthokki mifamaduda lakadarba election ga amadi mandalgi oiba thabak thoram singi matangda kupna khananaki party ki president to haibasida tanam ta puni bithabiru ganu maramdi kaigino haibada aikoi loina maksi wakal kesu manaba nate adubu achauwa ising ipakta aikoi gi leibaga apikpa ising da leibaga aikoi wakal su dum khenabani 19 Pachoy Esigi Hanagi MLA Sapang Kunjakishore Kebana Kendra Sigi Mipung Kudimak Puna Hingminagadabani Haibagi Wakalonda Leptana Mateng Pangbagi Saro Amo Oina Ngasi Kendra Sigi Manung Chanalaiba Langjing Achobagi 19/32 19/33 gi Yumthong Kayada Mapamadugi Club Western Star Club Amadi Lamjing Maira Club ki Kuthangda Seng Hawai Alu Tilhona Singba Yenthokre COVID-19 license ki manungda miyang awaba yengbiduna mateng pangbirakpa sigidama chapang ke babu miyam na thagatpa phongdorakki
Mamangaidagi lehau senba lamdamni hainariba urup araptigi lokphamsing asi arapti urup farmers association kana honaduna lokphamsing asi pothok chathokna pumsang sangba lamda ama ohelasi haina ngasi arapti awang lekaida pangthokiba association gi members singda ahongba mamalda urea har khusinabagi tharamda Manipur Sarkar gi social welfare department gi joint director Konthaujam Banti Singana haikre Kedo gi president oiriba farmer association segi asang bathomi amasu oiriba soiba manitongi arapti awang lekai da leiba masagi yumda pangthokiba association gi members singda ahongba mamalda urea har khusinaba tharamaduda social welfare department gi joint director Konthaujam Banti Singana makhatana hai Manipur yauna lebak asigi miyoi ayamba lau singu bana mapung oiba simpamni lebak asigi lomi singna kanna honaduna lebak asigi praja singna sahi gi chaba konagadaba makhal kayagi pothok chathok puthok libani maramaduna Manipur da su sahi gi chaba konagadaba pothok chathok marang kaina puthok minana arapti urup farmers association gi members singna su association na konbada leiriba local sing mahi marong na pumsang sangba pothok chathok marang kaina puthoknaba honaminasi makhatana association si hena afaba thabak tawduna lau singu baga marilena ba khusu khulai kaya leibada mateng oinaba amadi association gi members singna awana tarakpada mateng pangba ngamnaba mahaki maikaidagi tha khudangi association da lupa lising ahum mateng pangjagani haina makhata ki Palelda nongponing thomadi sekmaining thogi laikol mamangda leiba pukri leikai miyamna ngasi ayuk sengdokre tungda kaksingi social worker Y Nilasandrana mateng pangduna nga macha sahum pukri aduda thadaki akoigi kakting kendra leiba palengi isinau sing amadi marmo pang mayamna wana ayuktagi social service tawdana napi phadano honaraga sigumba pukhi asi sengdokpasida nga yoga mayam ge hayeng chananaba amadi chairauba adi ningon chakobuna singbada nga watpagi samsya si Manipur dam thengnaduna labani hanayam leiduna su adna kharadu su mateng oina bahaina aina isagi taraptagi nga chawhmutang thadajabani Lok Sabha Speaker Om Birla na environment kannabagi mass campaign taunaba haikre wafamasi ngasi New Delhi gi Tughlaq Road te leiba Bharat Asian Maitri Park ta uhai panba pambi ama thabagi thoramda wangaladuna phongdokibani u thabagi thoramadu Union Minister Arjun Munda amadi General VK Singhagloena Supreme Court ki Judge Singh MP Singh amasung Secretary General na Singh basu sarukyaki Climate Change ki lokhapa thabak thoramda India na Malayamda maruiba thodang lori haiki ningsing bathok traw matamdagi India na mahausa khusanaduna lakli ning tamba phangkibagi sai 105 subagi palan thorongi matangda palladuna Lok Sabha Speaker Om Birla na uhai panba pambi thanabagi mass campaign honganaba miyamda appeal tawki Agro Biodiversity for Food and Nutrition Security kankhanaba partnership oina thabak tawinaba BRICS ki Agriculture Minister singna khanakre UN 2030 Agenda Sustainable Development haibasi thabak to onthokpada BRICS leibak singna mangjil thanaba warep lokhi hairi BRICS Brazil Russia India China amasung South Africa Agriculture Research Platform ama India da silibani BRICS leibak singna lo singubagi thabak thoram sina mateng pangnaba BRICS ki 13rak suba meeting na joint declaration tokre New Delhi gi Sushma Swaraj Bhavan da August 2023 da pangthokiba meeting aduda Ministry of Agriculture and Farmers Welfare Secretary Assistant Secretary Joint Secretary Singh basu sarukyaki hairi Haujarabada maroypa amukana pijari ngasi 105rak suba Manipur ningtam numit palan tongan famsingda pangthoknaki Biribasingbu amukana kurumjari Chandel da Naga Independence Day gi Firal Police na lokthoklu irang thokre Manipur da haukiba pung kunmari da miyoi samri kunthamapan positive oiki ngasigidi paudam pijaba matang asaloi sinjare miyeng tabiribasingbu amukana kurumjari